matang sida lakchaning bu wafum na koi Soma Laishram si ayamba film sing da Soma si ayamba na loina ubudong na tawi ayamba film sing da director producer sing na su miyam gi apamba khangna miyam na su yamna kanna pamnari haidana aduga Soma Laishram gi cinema hall da bu oraga su YouTube da bu oraga su Soma Laishram yawba film am bu oraga di hekti director producer na traga story writer na chingbagi thoidok pa yengudraga su Soma Laishram bu oraga di miyam na asuki matik yamna pamnariba Soma si asuk yamna pamna hannabagi aronba masigi upaiga leibiragadi amtang haidok piramu ngasigi mikupsida question se yam interesting hoy but yam seng haisa taragadi sisi mayamna akunu chibibagi oidoine hadi aina sida aronba gi guide mantra go pakina malaite mathangda radio lokta ke asugumlaba akhanaba thormasida online gi kuthangda wari sananabagi damakta hujik online da lengshin biduna leibiriba si Manipuri film gi taibangda miyamna thoidok hendokna sakhangna biraba miyam gi female actor Soma Laishram ni hujik online da lengshin biriba si radio lokta ke asugumlaba akhanaba thormasida Soma Laishram bu taramno okchiri thank you ahan badai Soma Laishram da thauram sigi hogdokpo oina isa gi dialogue na chingba dialogue matang masit tawbiba yabra yaragadi dialogue na hana hogdokpio yamna sudden doiba goal abani ko duna aiso radio lokta gi smaina ko tawbiya pase hadi anau ba jahila amdai aliba jahila smaina lo shala pasida nungaide ado aidi hana smaina ko lakni khanda barina hadar so yam surprise oi ba hadar aduna dialogue magna hana hawda badudi hoi marakta adum tawbiro hoi mayam da sum hadar ali no sinaram dai sida wish oina hadi lakadta mayam happy new year na wish hana tawzarak ado Soma Laishram si handaki akoi yam kuina lockdown si tawdana aduga tongan ba thabak thorum yam amada athing ba thamaktana akoi nongmagi sujariba singda awaba oibata natana artist singsu aduki mati kam thengna waba haibadu handaki matangda oikribani masigi matangda isada phawkiba nuaitaba leiragasu aduga miyamda masiga mari leinana hujik thengnari balaichada siga mari leinana miyamda paujal khara section wahaina chingba khara adusu thambiramu adi mayam su hena khang lere handaki chahi sibi it's a very tough year for everyone adi based on thabaki financially economically mentally physically loina waba tangka koi hatar ado huzi pauti akoi almost kamahani 10 months haitare ko March adai horok pani haitare koi Manipuri oina di March April May June July August September October November December 9 months thama pande koi kaitare sarkar sina piba SOP ngakana lockdown gi niyom yam chathada hadi indana khotana la e hauta yam phajana dum section la e adu bolaina sina di kan khatta hengalak panina si akoi ana karatau dirasu thingba banate ado sai section babu dabudi loi lai de do sisu matam sinomina adu di laina sisu dum akoi ga dum sagona raga lai haitar new normal laina hainari ba hadi koina government na pi de SOP se nga tana mask hapaga khoi chathokpa kutsa toina hamdokpi ba sanitizer sizina ba miyama gi marakta distance laiba repeat kano 1 meter distance laiba gi khotpa gi sinan se dum nga chappi adi vaccine sida akoi manata Europe tripauti akoi na season tripauti masi maintain tawraga dum sule haninge aduga huzi pausu dum niom si mayam na ngaktana lai du shishu dum ngaktiu aduga khatare awaba phana thingna taraga se dum la doini natra mayam kunna lan naraga yam telakna harbada awaba kya yarasu akoi nongma nachaga nongma di adum ning tha se lak doini English sakara di amuk khatare spring will come halda si ngai mina si war suwan matam khadaga khangmin naraga si kano se laina si gilang then mina gi se haininge Soma hoidi masigi lockdown manungsida kamaina kati matam si hohan bikige masi lockdown matam se kano tawe koi se adum yumda leire hadi mung manu ki mya madu chathok ta batang hai phata ba yarak ta ba matam da di dum chathoe adu anamba
ꯇꯔꯦꯠ ꯅꯤꯄꯥꯜ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯐꯦꯃꯤꯂꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯋꯥꯔꯀꯔꯁ ꯈꯔ ꯌꯥꯎꯕꯅꯤꯅ ꯀꯩꯅꯣ ꯀꯣꯚꯤꯗꯅ ꯏꯐꯦꯛ ꯇꯧꯈꯤꯕ ꯊꯥ ꯈꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯕꯠ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯨꯜꯂꯤ ꯔꯤꯀꯣꯚꯔ ꯇꯧꯔꯒ ꯂꯣꯏ ꯂꯩꯔꯤ ꯑꯗꯨꯅ ꯍꯣꯏ ꯋꯥꯕꯨꯗꯤ ꯋꯥꯏ ꯌꯨꯝꯗ ꯂꯩꯁꯟꯕꯁꯦ ꯕꯠ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁ ꯍꯦꯟꯅ ꯂꯩꯔꯛꯄ ꯑꯗꯩ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯔꯛꯄꯗ ꯃꯌꯥꯝꯒꯤ ꯃꯦꯟꯇꯦꯂꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯋꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯈꯤꯇꯪ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯍꯦꯟꯅ ꯇꯧꯕ ꯑꯗꯒꯤ ꯌꯨꯝꯗ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯂꯦꯞꯄꯤꯗꯕ ꯑꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯗ ꯋꯥꯔꯤꯁꯦ ꯁꯥꯗꯣꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯁꯤ ꯑꯌꯥꯝꯕ ꯐꯤꯂꯝꯁꯤꯡꯗ ꯁꯣꯃꯥꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯎꯕꯗꯧꯅ ꯇꯧꯏ ꯑꯌꯥꯝꯕ ꯐꯤꯂꯝꯁꯤꯡꯗ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯝꯅꯔꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗꯕꯨ ꯑꯣꯏꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯒꯁꯨ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝ ꯌꯥꯎꯕ ꯐꯤꯂꯝ ꯑꯃꯕꯨ ꯑꯣꯏꯔꯒꯗꯤ ꯍꯦꯛꯇ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔꯅꯆꯤꯡꯕꯒꯤ ꯊꯣꯏꯗꯣꯛꯄ ꯌꯦꯡꯉꯨꯗ꯭ꯔꯒꯁꯨ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯕꯨ ꯑꯣꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯁꯣꯃꯥꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯅꯍꯟꯅꯕꯒꯤ ꯑꯔꯣꯟꯕ ꯃꯁꯤꯒꯤ ꯎꯄꯥꯏꯒ ꯂꯩꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯕꯠ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯁꯤꯁꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯑꯔꯣꯟꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯟꯇ꯭ꯔꯒꯨꯝꯕ ꯀꯩꯝ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯖꯁ ꯑꯩꯅ ꯇꯧꯖꯔꯨꯕꯗꯣ ꯃꯌꯥꯝꯅ ꯑꯩꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯦꯛꯇꯤꯡꯗꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠ ꯑꯃꯁꯦ ꯃꯤꯉꯣꯟꯗ ꯈꯪꯗꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗꯁꯨ ꯃꯤ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯈꯣꯠꯄꯁꯨ ꯀꯌా ꯂꯩꯖꯗꯦꯕ ꯍꯥꯏꯗꯤ ꯊꯦꯡꯅꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯁꯨꯃꯥꯏ ꯅꯠꯇ꯭ꯔꯥ ꯈꯪꯅ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯁꯤꯟꯁ ꯆꯍꯤ 2-3 ꯊꯦꯡꯅꯈꯤꯕꯁꯨ ꯃꯥꯟꯕꯗꯣ ꯊꯥꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯗꯨ ꯃꯥꯟꯖꯕꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔ ꯋꯥꯟꯁ ꯑꯣꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯔꯤꯇꯔꯟ ꯇꯧꯖꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯀꯥꯏꯟ ꯑꯣꯐ ꯒꯤꯐ ꯂꯚ ꯇꯦꯛ ꯂꯚ ꯍꯥꯏꯗꯨꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡ ꯁꯣꯃꯥꯒ ꯁꯨꯇꯤꯡ ꯌꯥꯎꯃꯤꯟꯅꯈꯤꯕ ꯑꯗꯨ ꯁꯄꯣꯔꯇꯤꯡ ꯇꯧꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯁꯣꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯏꯁꯩ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤꯁꯦ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯊꯛꯀꯠꯄꯗꯒꯤ ꯀꯥꯎꯊꯣꯛꯈꯤꯕ ꯂꯩꯕꯁꯤꯗ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯒꯤ ꯁꯣꯃꯥꯅ ꯑꯦꯛ ꯇꯧꯕ ꯏꯁꯩꯗꯣꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯔꯛꯑꯦꯕ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯗ ꯁꯩꯁꯛꯄꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯒꯁꯨ ꯑꯦꯛ ꯇꯧꯕ ꯁꯣꯃꯥꯁꯤꯗꯤ ꯃꯈꯣꯏ ꯁꯨꯡꯀꯥꯎ ꯀꯥꯎꯗꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯁꯣꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯉꯁꯤꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯁꯣꯃꯥꯅ ꯀꯨꯝꯕꯤꯈꯤꯕ ꯐꯤꯂꯝꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯝꯅꯔꯝꯒꯗꯕ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯔꯛꯁꯤꯗ ꯇꯧꯕꯤꯌꯨ ꯗꯥꯏꯂꯣग ꯍꯥꯏꯔꯛꯄꯁꯦ ꯂꯣꯏꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯗꯤ ꯐꯤꯂꯝꯗꯣ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯇꯧꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯀꯣꯛꯇꯣ ꯉꯥꯎꯕ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯑꯩꯁꯦ ꯗꯥꯏꯂꯣꯒꯒꯨꯝꯕ ꯅꯠꯇꯕꯗ ꯏꯁꯩ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯛꯄꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯗꯥꯏꯂꯣꯒꯁꯦ ꯍꯣꯏ ꯑꯩ ꯂꯣꯏ ꯃꯤꯛꯁ ꯑꯞ ꯇꯧꯔꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏꯕ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯁꯣꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯅ ꯎꯅꯕ ꯁꯣꯃꯥꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯃꯥꯗ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯗ ꯋꯥꯔꯤ ꯁꯥꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕꯗꯒꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯕꯤꯌꯣꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯣꯃꯥꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯗꯨꯅ ꯗꯥꯏꯂꯣꯒꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯏꯁꯩꯗꯨ ꯍꯣꯏ ꯏꯁꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯄꯦꯟꯕꯤꯔꯣ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯔꯤꯂꯤꯁ ꯇꯧꯔꯛꯀꯗꯕ ꯐꯤꯜꯝ ꯑꯃꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯇꯧꯖꯒꯦ ꯏꯁꯩꯁꯦ ꯐꯤꯜꯝ ꯃꯃꯤꯡ ꯑꯩꯒꯤ ꯁꯥꯏꯒꯤ ꯍꯦꯔꯣ ꯑꯗꯨꯗ ꯄꯨꯁꯄꯥꯔꯥꯅꯤꯒ ꯀꯩꯅꯣꯅ ꯁꯛꯄ ꯑꯔꯕꯤꯟꯒꯅ ꯁꯛꯄ ꯑꯗꯨꯒꯤ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯃꯇꯦꯛꯇꯨꯇꯪ ꯁꯛꯆꯔꯛꯀꯦ ꯍꯩꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯅ ꯏꯁꯩꯗꯣ ꯈꯔ ꯄꯥꯝꯖꯕ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨꯁꯨ ꯑꯩꯇꯒꯤꯅꯤ ꯊꯃꯣꯏꯗꯨꯁꯨ ꯑꯩꯇꯒꯤꯅꯤ ꯅꯤꯡꯖꯕꯁꯨ ꯏꯁꯩꯒ ꯀꯣꯔꯁꯇꯩ ꯁꯛꯆꯔꯒꯦ ꯏꯁꯩꯁꯤꯁꯨ ꯁꯛꯇꯕ ꯀꯨꯏꯕꯒꯤ ꯂꯣꯏ ꯀꯥꯎꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ
ꯑꯩꯅꯅꯦ ꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯩ ꯍꯥꯏꯗꯤ ꯈꯔꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯔꯛꯀꯗꯕ ꯍꯣꯏ ꯅꯨꯡꯁꯤꯕ ꯁꯤꯂꯣꯁꯤꯂꯁꯤꯀꯣ ꯑꯃꯠꯇ ꯑꯣꯏꯅꯕ ꯊꯪꯅꯕ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯑꯩꯇꯒꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯇꯧꯍꯧꯗ꯭ꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯧꯗꯕ ꯇꯥꯔꯒꯁꯨ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯐꯤꯂꯝ ꯇꯥꯏꯞꯇ ꯑꯃ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯥꯏꯠꯃꯦꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯁꯣꯃꯥꯅ ꯉꯁꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯟꯊꯣꯛꯄꯤꯔꯛꯇꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕꯤꯔꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯣꯛꯗꯥꯎꯟꯁꯤꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ SOPꯁꯤꯡ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯅꯦꯁꯁꯤꯡ ꯄꯤꯗꯅ ꯑꯗꯨꯒ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯀꯌꯥ ꯑꯃꯅꯁꯨ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜꯅꯆꯤꯡꯕ ꯑꯗꯨꯒ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯤ ꯃꯔꯛꯁꯤꯗ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯅꯁꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯁꯣꯃꯥꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔꯗꯪ ꯍꯧꯖꯤꯛ COVID-19ꯒꯤ ꯃꯇꯥꯡꯁꯤꯗ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯑꯝꯇꯒ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯦꯟꯗꯦꯃꯤꯛꯁꯤꯗ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥꯛꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯄꯤꯕ ꯆꯠꯊꯣꯛ ꯇꯥꯔꯒꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯄꯤꯕ ꯑꯗꯨꯒ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯤ ꯃꯔꯛꯇ ꯃꯤꯇꯔ ꯑꯃ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ ꯑꯗꯨ ꯈꯨꯠꯁꯥ ꯇꯣꯏꯅ ꯁꯥꯄꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯝꯗꯣꯛꯄꯤꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯊꯨꯡꯕ ꯀꯣꯛ ꯆꯤꯛꯄ ꯑꯗꯒꯤ ꯃꯍꯤ ꯆꯦꯜꯂꯛꯄ ꯐꯤꯚꯔ ꯍꯛꯆꯥꯡ ꯁꯥꯒꯠꯂꯛꯄ ꯁꯤꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕꯤꯌꯨ ꯑꯗꯣ ꯁꯣꯃꯥꯁꯤ ꯕꯥꯏꯁꯤꯕꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯧꯔꯝ ꯀꯥꯇꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯤꯔꯣꯏꯗ꯭ꯔꯣ ꯃꯁꯤꯕꯣ ꯕꯥꯏꯁꯦ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯆꯠꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯒ ꯑꯍꯥꯎꯕ ꯊꯣꯡꯉ ꯆꯥꯔꯅꯤ ꯍꯣꯏ ꯑꯥꯔꯇꯤꯁꯀꯩꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯖꯔꯨꯕꯗ ꯂꯣꯏꯅ ꯐꯦꯃꯤꯂꯤꯒ ꯍꯟꯗꯛꯇꯤ ꯄꯨꯜꯂꯅꯤ ꯑꯇꯣꯞꯄꯒ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯄꯨꯟꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯇꯦ ꯃꯁꯤꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯅ ꯌꯨꯝꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯄꯤꯛꯅꯤꯛ ꯆꯠꯇꯅ ꯌꯨꯝꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯝꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯨꯃꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯅꯗꯅ ꯍꯟꯗꯛꯀꯤꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯆꯠ ꯑꯁꯤ ꯂꯥꯛꯁꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯏꯁꯩ ꯑꯣꯏꯅ ꯇꯧꯕꯤꯗꯣꯏꯔꯥ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯕꯤꯗꯣꯏꯔꯥ ꯑꯃꯇꯪꯒ ꯇꯧꯕꯤꯔꯝꯕ ꯇꯥꯔꯦ ꯑꯩꯁꯦ ꯑꯣꯀꯦ ꯍꯣꯏ ꯏꯁꯩ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯍꯣꯏ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪꯒ ꯂꯥꯟꯊꯣꯛꯄꯤꯔꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯅꯤꯡꯉꯝꯒꯅꯦꯕ ꯉꯁꯥꯏꯁꯨ ꯃꯄꯨꯡ ꯐꯥꯈꯤꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯖꯔꯛꯑꯒꯦ ꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯗꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯇꯥꯅꯈꯤꯕ ꯑꯦꯖꯦꯟꯗ ꯑꯩꯒ ꯐꯤꯆꯔ ꯇꯧꯈꯤꯕ ꯂꯨꯅ ꯂꯨꯅꯗꯨꯗꯒꯤ ꯀꯣꯔꯁ ꯃꯇꯦꯛꯇ ꯁꯛꯆꯔꯛꯑꯒꯦ ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯉꯥꯎꯖꯕ ꯑꯩꯅ ꯆꯥꯛꯆꯕ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯂꯨꯅ 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 ꯅꯥꯅ ꯅꯪꯕꯨ ꯌꯦꯡꯖꯕ ꯄꯥꯝꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯪꯕꯨ ꯁꯦꯟꯅꯖꯕ thank you ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯔꯛꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕꯤꯔꯝꯒꯅꯤ ꯄꯦꯟꯃꯟꯗꯅ ꯈꯨꯕꯥꯛ ꯐꯥꯎꯕ ꯍꯧꯅ ꯔꯦꯗꯤꯑꯣ ꯃꯃꯥꯡꯗ ꯈꯨꯕꯤꯔꯝꯒꯅꯤ ꯁꯣꯃꯥꯒꯤ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈꯤꯕ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯡ ꯊꯤꯉꯝꯗꯈꯩ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯕꯤ ꯂꯣꯏꯅ ꯄꯦꯟꯕꯤꯈꯤ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯁꯨꯇꯤꯡꯅꯆꯤꯡꯕ ꯆꯠꯊꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯔꯤꯂꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯁꯦꯝ ꯁꯥꯕ ꯐꯤꯂꯝꯁꯤꯡ ꯀꯥꯏꯗꯤ ꯀꯌꯥꯃꯨꯛ ꯀꯥꯇꯤ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯔꯤꯂꯤꯁ ꯇꯧꯒꯗꯕꯒꯤꯗꯤ ꯂꯩꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯗꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯟꯅ ꯁꯨꯇꯤꯡ ꯇꯧꯔꯤꯕꯗ ꯀꯌꯥꯃꯨꯛ ꯀꯥꯇꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯈꯤꯇꯪ ꯈꯪꯍꯟꯕꯤꯌꯨ ꯀꯌꯥꯃꯨꯛꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯨꯇꯤꯡꯁꯦ ꯇꯁꯦꯡꯅꯗꯤ ꯂꯧꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯊꯣꯛꯄꯁꯤꯁꯨ ꯄꯥꯡꯅ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯩꯅ ꯏꯁꯥꯅ ꯑꯣꯏꯅ ꯁꯦꯔꯤꯁ ꯂꯧꯖꯗꯕꯅꯤ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯕꯨ ꯀꯀꯥ ꯔꯟꯖꯤꯠ ꯑꯣꯖꯥꯒꯤ ꯏꯃꯥ ꯇꯪꯈꯥꯏ ꯏꯆꯥ ꯇꯪꯈꯥꯏꯅ ꯆꯦꯕꯤꯅꯥꯎꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯗꯥ ꯒꯣꯀꯨꯜꯒ ꯗꯥ ꯚꯨꯅꯤꯒ ꯑꯩꯈꯣꯏ ꯃꯔꯤ ꯇꯧꯕꯗꯣ
ꯑꯗꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏ ꯇꯧꯖꯔꯤ ꯂꯣꯛꯗꯥꯎꯟ ꯃꯃꯥꯡꯗ ꯅꯝꯕ ꯍꯧꯔꯝꯂꯒ ꯁꯨꯇꯤꯡ ꯍꯧꯔꯝꯂꯒ ꯂꯦꯞꯈꯤꯕꯒꯨꯝꯕ ꯒꯥꯏꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯂꯩ ꯑꯗꯨꯗꯤ ꯌꯥꯝꯃꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯃꯤꯀꯨꯞ ꯈꯔꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ 2020 ꯆꯍꯤꯁꯤ ꯑꯩꯈꯣꯏꯅ ꯈꯥꯝꯂꯨꯕ ꯌꯥꯔꯔꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯅꯧꯕ ꯆꯍꯤ ꯑꯃꯈꯛꯁꯨ ꯊꯨꯡꯂꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯣꯃꯥꯗ ꯏꯁꯥꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯆꯍꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯄꯤꯕꯤꯔꯝꯃꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯌꯥꯝꯅꯁꯨ ꯋꯥꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯁꯤ ꯑꯅꯥ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯆꯍꯤ ꯑꯃꯗꯤ ꯑꯣꯏꯕ ꯍꯣꯏ it's a part of a life, a part of experience and khandoga we are going through it akhoi chahi ari anau singaramdaise nungsu nungai te hai da handak chahi gi ronali hadi struggle kaya ama hardship kaya ama over khoina si tauraga lai hadi mayok na ga lai ado hoi hoksan chahi ani chahi sen satpada awaba sumba nungai taba mayam si hadaki pulisida lolusalaga lakadorba chahisidadi akhoi yamna nungaiba sumba natina chendaba smash ama aduga hena kaitar mayamgi thabak inkhang tawada yamna productive oiba chahi dugumba oihaningi du mayam su kaitar tek kaidana ana yaudana hakjang phana leheningi aduga Soma Laishram da amakhaktanga haijauge haujikse akhoi bye bye new year se handaki di hoi khara makhai budi gyan adum tanaramgani adumakpu haukiba chahi singdagi horaga haujik phawbada bye bye new year haibasi di masi thakpa chaba ngawba ka hena langbagi phibam amakhak mami tarakpa masigi matangda di masi kamaina thambiningi masi de inkhalakpa sidi adugumado adum moidi yawuni ado singa harabada artist amagi side da nataba as a friend ama oina kaitara yam nakna sanaba na khalaga hadaki sitangdi hadi chekshina mayamna tawbada chaba thakpada ka hena chabidaba daba aduga nishanu sa sizina bidaba aduga chahi hawgalakpa sibu thabak hawrapda bagi jatra ahan ba hatar jatra ahan bagi khana na hobbiyo mayam chaba thakpa ngaw habisu loina pamini du handakna aroiba natte lakadaba chahi mayam nei sida yantana pandemic se loiga kanda nungaina lebiona hayani nungaina tekta kaidana punsi nungsangna leiminaraga ikoi tongan ba COVID-19 gi section naba upai sing asi ngakminnaraga aduga new year bye bye da su ikoi ka hena ngawba ka hena langba nattabida chamchamba mawong da mur mapang sing imung manung oirga su punminnaraga haiba thoram asi loisin minaraga laichet asi atuba matam da lakshin kiduna Soma Laishram gi lakadoriba film mayam ama ikoi yengminaki si soidana maki thorum tabiri basingna Soma Laishram gi film kaidongai release tawgadage kaidongai phonggadage haidana mayam ama ngaiduna soidana maki leibiramgani aikoi su khawrang ngaijari Soma Laishram gi tongan film sing asigi damaktadi radio lokta ki asigumlaba ari anogi langdai sida hariba thorum sida Soma Laishram gi chilaba matam khara aikoida sinabiraklaga ngasigi thorum sida saruk ya biramba Soma Laishram bu hainingai leitana radio lokta ki maikai dagi thagat chaba phongdokjari tamo